Chayol's a good boy or a bad boy? Good boy. Hi guys! Eise Hanureko ma'am. Eise kitang angang oringidadi tholakkhibneba khambra angang malaga ko YouTube ahamba tawrpada hawjikti phajana hanure punsije nungsiye thaina video yenga hawjikti pura loire ya aina mitche khumangare karino ne phajaba part amta yawde na khuninga khuradi aina mitka je tapta yection bane waterproof nataba yengo waterproof changaga muthatpado yam waina aina dum bagi yection bane mam hektana ado ngasidi yam nungaiba numitne kaigino hai kanda aina dum yamna pamjaba pot ama ngasidi leiba hai tarine aduna ai video da ju dum ulaktoine aduduga kai pot no habdo mayam si dum khangningongani hai da aina pamjaba pot ne hadaka ado hojikan yum ayamda loimak sizinarba male wado ai di amtadi udri ko haide mina sizinaba video da kai da dum khangde adugumadi urebako aduga asengbada real da sizinabdo amta udribako ado aina ngasidi leiba ngamjare aina hawjikte hawna leisala thamjal hawbane haide khodi yumju sadribanina hayeng yum sabdu pesa yam changdoina trane ko aduna yum sadri kanjida leisal horaga hayeng yum sa kanadi komani dena ko haide yumdo saloraga poto kem leitradi kanade haba aduduna ai hawjik kitang leisalaga thamoge tawone ado myamju dum khangningomgani simda thake ai harawmandana khanago loi kange ya microphone si leiraga ada chitawe sim dang thakchan ge duga ulake pot yung yam kana ba pot ne ba ata kem na te da myam da leire sigi pochine aina pamna leibaje amna kuire buko ado ngasidi ai khutta leire ai khuchina paibo phungjare ai tare ado sise kai da phang kamai sizina doino du ai dum hai ai ju khangde buko magi dum yaujare ai dana ko che do kamai sizina doino da adudagi yenga kai ju sizina rake ado yengmina se mayam vacuum cleaner ne yenga se ai sak utabida sak ulaga ngangadi ngangbom khangoi buko aduna sak ulaga phazan sak utabida phazana hairake sizina famjing do ko adum interest ba mi ju myam yaramni buko aduna ne adudi ulake ko mai maong se am phajabane ngo agaro gi Bagless vacuum cleaner se do khoina thangaga chatke har ju dum paibam khotpam jam phajana yawe buko ado ai dum mathang haijara age ahanbada aina mechariba switch power switch ne buko sida on off tawdoini on tawraga dum sigisina akoi kayam yamna karamba changda kanna sizina sige habado sida dum sana doine buko aduga sina akoi wire yawdo jingthokraga asida metlaga chingjan doine buko haidi sigi wire je jingthokanda amuk kaine rewind tawnabane buko akoi cord ta wire ji ju khara yam sangna yawe buko aduna akoina dum khara space asawdo orgasu sengbada yamna laiba dum chingthoga sumaina red mark am leramni buko red mark se sumaina uragadi wire do chingthokpa loire na haine buko yengo kusang am tawe ado sigi se chingjanna bane basida namaga zir launa mathana dum chingjan jagi doine buko ai dum hafe dum ulake tu chingjan gare loi gare maninglomdasu filter ama pale buko sumaina adum hangtokpa yai akoina hangtoga sengtoke hai taragadi asigi mathakta yawriba tek taise ase ani je chingdabirani aduduga filter masasu dum lawthoga akoina sengtok mola dine ko si dum lawthoga dum sengtokpa dum yaeba hapchanbuju dum yam lai lawthokpasu yam lai aduga mai chaka yam chaw na pale ko aduna akoina puning mai kai da hai tare na dum grong inbada yam nungai sina mamai legi hai taraga ju sumaina dum pale ko aduna yam aibado oye ko ado mamangi sina dustbin ne ko sida yase dustbin gi part chang ulage si hangtokpasu yam lai agaro thawal si sumaina phat launa dum hafetang thangkalaga dum yare ko ado sum chawe magi dustbin je
ꯐꯠꯇ ꯍꯥꯎꯊꯤꯗꯣ ꯆꯪꯉꯀꯥꯟꯗꯀꯣ ꯍꯩꯗꯣꯛꯄꯗꯁꯨ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯁꯤꯗ ꯁꯣꯒꯤ ꯇꯥꯏꯞꯇ ꯃꯌꯦꯛꯁꯦ ꯁꯤꯁꯦ ꯐꯠ ꯂꯥꯎꯅ ꯅꯝꯕꯤꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯇꯥꯈꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯆꯪꯕꯁꯤꯡꯗꯣ ꯑꯗꯨꯒ ꯐꯤꯜꯇꯔꯒ ꯀꯩ ꯃꯅꯨꯡꯗ ꯈꯔ ꯑꯗꯨꯝ ꯌꯥꯎꯖꯔꯤꯀꯣ ꯍꯥꯏꯗꯤ ꯃꯈꯟ ꯃꯈꯟ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯁꯨꯅꯦꯀꯣ ꯐꯤꯜꯇꯔ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯒꯤ ꯐꯤꯜꯇꯔꯁꯤꯁꯨ ꯑꯗꯨꯝ ꯍꯥꯡꯇꯣꯛꯄꯗ ꯌꯥꯝꯅ ꯂꯥꯏꯌꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯝꯃꯒ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯄꯗ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯕꯀꯣ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯀꯥꯟꯗ ꯑꯗꯨꯒ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯣꯠꯁꯟ ꯇꯥꯔꯁꯨ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯃꯥꯒꯤ ꯃꯊꯧꯗꯣ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯗꯨꯝ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯑꯍꯣꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯤꯜꯇꯔ ꯇꯧꯕꯒꯤ ꯀꯅꯦꯛ ꯇꯧꯐꯝꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯁꯦ ꯑꯗꯨꯒ ꯀꯃꯥꯏ ꯇꯧꯔꯤꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯃꯈꯥ ꯇꯥꯅ ꯉꯁꯥꯏꯒꯤ ꯑꯍꯣꯕꯗꯣ ꯁꯤꯒꯤ ꯃꯅꯥꯛꯇꯅꯦꯕꯀꯣ ꯂꯩꯗꯣ ꯑꯗꯣ ꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯝ ꯁ꯭ꯇꯥꯏꯜ ꯑꯣꯏꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯒ ꯃꯥꯟꯗ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯄꯨꯕ ꯌꯥꯏ ꯑꯗꯨ ꯎꯡꯉꯒ ꯋꯥꯌꯔꯁꯨ ꯌꯥꯝ ꯁꯥꯡꯅ ꯌꯥꯎꯕ ꯑꯗꯨꯗꯨꯒ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯒꯣꯔꯣꯡꯁꯨ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯇꯩ ꯃꯆꯥꯛꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯞꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯁꯤꯗ ꯕ꯭ꯔꯁ ꯃꯆꯥ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯁꯤ ꯕ꯭ꯔꯁ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯁꯣꯐꯥ ꯀꯩ ꯑꯗꯨꯝ ꯁꯦꯡꯕ ꯌꯥꯏ ꯁꯤꯅ ꯊꯣꯡꯅꯥꯎ ꯑꯃꯣꯠꯄ ꯀꯥꯔꯛꯀꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯁꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥꯏ ꯁꯤꯠꯅꯤꯡꯕ ꯍꯥꯏꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯀꯨꯞ ꯇꯥꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯁꯤꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯑꯩꯅ ꯅꯝꯃꯤꯁꯦꯀꯣ ꯕ꯭ꯔꯁ ꯑꯃ ꯌꯥꯎꯖꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯍꯦꯟꯅ ꯁꯦꯡꯅꯕꯀꯣ ꯑꯗꯣ ꯑꯁꯤꯗ ꯅꯝꯃꯒ ꯕ꯭ꯔꯁꯁꯦ ꯁꯥꯟꯅꯗꯣꯏꯅꯦꯕ ꯕ꯭ꯔꯁꯁꯦ ꯊꯣꯛꯍꯟꯅꯤꯡꯉꯤ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯁ ꯑꯁꯥꯡꯕ ꯑꯃ ꯌꯥꯎꯖꯔꯛꯑꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯑꯗꯨꯝ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯡꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯏꯁꯤꯡꯒ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯣꯛꯇꯧ ꯃꯥꯜꯂꯦ ꯖꯤꯔꯤ ꯑꯗꯨꯒ ꯄꯗꯥꯔꯒꯨꯝꯕ ꯑꯗꯨꯝ ꯁꯦꯡꯕ ꯌꯥꯏꯑꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯅꯤꯡꯁꯦ ꯇꯧꯔꯦ ꯆꯀꯥ ꯃꯆꯥꯁꯨ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯏꯌꯔ ꯐꯣꯔꯁ ꯑꯦꯗꯖꯁꯇꯔ ꯍꯥꯏꯌꯦꯕꯀꯣ ꯁꯤꯗ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯄꯁꯦ ꯍꯣꯁ ꯀꯅꯦꯛꯇꯔꯁꯦ ꯍꯥꯞꯆꯜꯂꯁꯦꯕꯀꯣ ꯃꯥ ꯂꯣꯛ ꯇꯛ ꯂꯥꯎ ꯇꯧꯁꯟꯗꯣꯏꯅꯦ ꯌꯦꯠꯂꯣꯝꯗ ꯂꯩꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯆꯤꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯆꯦꯠꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯈꯣꯛꯅꯦꯕꯀꯣ ꯁꯤꯁꯦ ꯁꯥꯡꯍꯟꯕꯁꯨ ꯌꯥꯏ ꯇꯦꯜꯍꯟꯕꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯖꯤꯔꯤ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯁꯥꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯦꯟꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯥꯟꯁꯤꯜꯂꯗꯤ ꯃꯈꯜ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯉꯁꯥꯏꯒꯤ ꯕ꯭ꯔꯁ ꯑꯍꯨꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯥꯟꯕ ꯌꯥꯏꯑꯕꯀꯣ ꯁꯤꯗ ꯑꯗꯣ ꯄꯥꯜꯂꯣꯏꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏ ꯁꯤꯒꯤ ꯇ꯭ꯌꯨꯕꯀ ꯍꯦꯟꯗꯜꯒꯁꯦ ꯁꯨꯃꯥꯏꯅ ꯁꯝꯖꯟꯅꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯋꯥꯏ ꯁꯤꯠꯇꯣꯏꯁꯦ ꯑꯗꯣ ꯁꯤꯠꯂꯒ ꯑꯃꯨꯛ ꯎꯠꯂꯛꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯀꯌꯥꯝ ꯀꯣꯛꯏ ꯀꯌꯥꯝ ꯀꯣꯛꯇꯦ ꯀꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯑꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯊꯤꯜꯂꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯁꯤꯗ ꯊꯥꯒꯠꯂꯦ ꯁꯨꯃꯥꯏꯅ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯌꯥꯝ ꯀꯟꯕꯗꯤ ꯑꯃꯨꯛ ꯀꯤꯖꯩꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪꯈꯛ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯑꯆꯥꯏꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯥꯗ ꯇꯥꯕ ꯑꯆꯥꯏꯕꯁꯤꯡꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯀꯣꯛꯑꯦ ꯌꯥꯝ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯃꯀꯨꯞ ꯃꯇꯥ ꯍꯥꯏꯗꯤ ꯁꯨꯝꯆꯤꯠꯅ ꯁꯤꯠꯄꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯂꯩꯍꯧꯋꯤꯗꯅꯀꯣ ꯍꯥꯏꯗꯤ ꯀꯦꯡꯉꯒ ꯑꯣꯏꯔꯁꯨ ꯑꯗꯣ ꯁꯤꯁꯤꯅ ꯂꯣꯏꯅꯃꯛ ꯁꯝꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅꯃꯛ ꯌꯥꯝꯅ ꯁꯦꯡꯅ ꯁꯦꯡꯕꯤꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯥꯒꯤ ꯕ꯭ꯔꯁꯁꯤꯡꯗꯣ ꯃꯈꯜ ꯑꯗꯨꯝ ꯎꯠꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗ ꯕ꯭ꯔꯁꯀꯤ ꯇꯥꯏꯞꯇ ꯃꯆꯥ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄꯇꯥꯔꯒꯨꯝꯕ ꯃꯣꯠꯄꯗ ꯑꯗꯨꯝ ꯁꯦꯡꯕ ꯌꯥꯏꯕꯀꯣ ꯀꯔꯇꯦꯟꯒꯨꯝꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯗꯤ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯑꯗꯨꯝ ꯊꯥꯡꯖꯜꯂꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯀꯣꯛ ꯃꯆꯥꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯁꯤꯅꯤ ꯑꯩꯒꯤ ꯊꯣꯡꯒꯨꯝꯕꯁꯦ ꯌꯥꯝ ꯃꯣꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯊꯣꯡꯅꯥꯎꯒꯨꯝꯕꯁꯦ ꯁꯤꯒꯤ ꯀꯥꯔꯛꯁꯦ ꯌꯥꯝ ꯃꯣꯠꯄꯗꯣ ꯑꯗꯣ ꯐꯠꯇꯕꯈꯩ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯕ꯭ꯔꯁ ꯑꯃꯗꯣ ꯑꯃꯨꯛ ꯄꯥꯜꯂꯦꯕ ꯑꯗꯨꯒ ꯀꯥꯔꯛꯇ ꯂꯩꯕ ꯃꯤꯔꯥꯡꯗꯣ ꯀꯩ ꯑꯗꯩ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯋꯥꯏ ꯁꯤꯠꯄꯗ ꯌꯧꯕ ꯉꯝꯗꯕꯁꯤꯡꯗꯣ ꯁꯤꯅ ꯂꯣꯏꯅꯃꯛ ꯆꯤꯡꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯥꯏ ꯋꯥꯏꯌꯔꯁꯦ ꯌꯦꯡꯉꯣ ꯖꯤꯔ ꯂꯥꯎꯅ ꯑꯩꯅ ꯆꯤꯡꯁꯤꯟꯍꯟꯈꯔꯦ ꯑꯗꯣ ꯃꯅꯨꯡꯗ ꯑꯃꯣꯠꯄ ꯀꯌꯥꯝ ꯌꯥꯎꯏꯗꯣ ꯌꯦꯡꯉꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯁꯦꯡꯕ ꯂꯣꯏꯔꯛꯑꯕꯅꯤꯅ ꯇꯛ ꯂꯥꯎ ꯅꯝꯕꯗ ꯂꯣꯏ ꯇꯥꯔꯛꯑꯦ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯌꯦ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯂꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯃꯣꯠꯄꯗꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯑꯦ ꯃꯌꯥꯝ ꯀꯅꯥꯒꯤ ꯆꯦꯔꯥꯡ ꯇꯥꯕ ꯁꯝ ꯇꯥꯕ ꯑꯗꯩ ꯕꯨꯖꯤꯌꯥ ꯇꯥꯕ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯃꯇꯨ ꯅꯨꯡꯇꯨ ꯂꯣꯏ ꯌꯥꯎꯔꯛꯑꯦ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯦ ꯑꯉꯥꯡꯁꯨ ꯆꯦꯜꯂꯦ ꯑꯗꯨꯅ ꯈꯔ ꯌꯥꯝꯅ ꯅꯥꯟꯕꯗꯣ ꯋꯥꯏ ꯇꯩꯗ꯭ꯔꯁꯨ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯅꯃꯛ ꯆꯠꯂꯦꯕ ꯑꯗꯨꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯈꯔꯦ ꯑꯩ ꯀꯩ ꯍꯥꯏꯅꯤ 5 ꯁ꯭ꯇꯥꯔ ꯑꯗꯨꯝ ꯄꯤꯔꯅꯤ ꯑꯗꯣ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯂꯤꯡꯛꯇꯣ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯑꯗꯨꯝ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯣꯀꯣ ꯍꯧꯖꯤꯛꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒꯅꯦꯀꯣ ꯅꯝꯃꯤꯀꯥꯟꯗ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯀꯛꯄ ꯌꯥꯕ ꯀꯛꯑꯀꯥꯟꯗ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯑꯩꯅ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯀꯛꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯡꯁꯤ ꯌꯥꯝꯅ ꯃꯣꯃꯣꯝꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯑꯦ ꯀꯩꯅꯣꯒꯤ
दिवाली की चार के मादा मी लोग कुछ मोले बाबा मारी अतुम मैम चानिंग बे ओइदे दाई सिनी मैम हाय अब दा हेलो नंग वीडियो याव तुम पिर मने या मैम ओपने आई दी चांसे चाइल्ड ए गुड बॉय और बैड बॉय रा Good boy. Masana masabu pai yamna haijabani adu me amasi di video sai na loisha lage thabo thabo do war kai wai sit lam mo ga di ko wai ni ga sit na sing de na taw bor mo ga di khut ga je wa da na kwang ga je na da taw ga ne ba ado ngai kre yamna ado video je loisha lage da phanam sangam ni hai ba biryani ka kai julai ado phajana char video sangam da dar thaba ke sangam ga de hapar ado loisha lage na di hai hamra ke loisha lage me am like subscribe to ga bye bye to Bye.